Kalinagar High School Head Mistress ni school asida date 24 amadi 25 ki lonaba ahingsida masak khangdaba kogi huranba haitare huranbana lok thugairaga school asigi computer ga konaba monitor CPU UPS amadi Star Education na piba kogi departure arrival tawnanaba mobile uduna chatkre haribasi school gi gate ki chabi sulol in gate thugaibnate aduga kogi staff room gi chabi se lok se thugairaga changaga moina posting huran khibani lambi de speaker anidi tarami changbagi mafam se kadai dagi noina khone yengbada kogi se jingana fencing tawbani tarana phabani tara se moina kakthalaga changba yabagi mi ma changba yabagi space amkhokta kanjalaga maning lomdana kogi thangnaba yum lei yum sigi fencing je phattaba ko yum lom maning lomda chakhibra gi mawong mali changakpa lambi dadi moi thokpagi pochi pura thokpagi mafam di mande haba ko yaro haba moidi only changakpa di somdai mali tara se di kakthalaga changakpani haiba laibak thiba thawdo asi thokpagi maramje akoi gi chu yam nungai taba laibak thiba thawdo ni school chi gi chu ayamba data document ayamba computer sida yauri bani adaidi akoi gi piri ba Star Education na piri ba si jo akoi gi oja singi arrival departure tawnaba mobile ni asi puna mukchi pugi ba sigi chawraba maramdi school asi 1963 da lingkhati ba school ni establish tawgi bani tawki ba sidagi matamdo gi leram ba phibam dagi ngasi bhabuda matik chana repairing tawbidaba adai fencing matik chana leitaba isam jamna hauji chak thongnaba kaino se leitre tekre chak thongnaba mphomjo chaksang je ko chaksang leite aduga school jigi awat pase ji phawda chakuidar ama leite chakuidar se leirami retire oigre akhoi science oja sisu ahum leigadabada haujikse oja amasu January da retire oidana haujikse amabau leitabaga manare school jigi maroina leitaba singje grade 4 leite adai office assistant clerk ama leite ko clerk leitaba sina maram oidana khoi pay gi matangda bill sabagi da yam awaba mayongnari adai science oja da ani wali maroina si Bengali gi marakta leibe school ni ahanbadadi Bengali school haina su khangnarami bani actually di ma Bengali school panbanate Bengali marakta lebane Bengali gi chatrana yamani mitei kya tamde bako maroina Bengali tangna bo ji oja leite Bengali oja leite bako Hindi gi chuni Hindi gi oja leite mitei me gi su leite hojikti Manipuri chatra su tamya sigi maroina mitei me ki oja su leite haibe school sida yam ya awat patana thalaba school ama haimada oire masida mari leina bo authority na khachikta miyeng jangsin biu haina aina media gi tarapta haijari